खुरुमजरी ISTV मणिपुरी पाव मियंग ताबिर पुपन मपु तराम नौक्सरी हौजी फाबगे मरोइबा पावदा मणिपुरी ngамखाई मांगबा यारोय मणिपुरी ngамखाई मणिपुरी सिंगना ngakani haina UCM na haire amadi go to village mission ngasi mafam kaya da pangthoktuna scheme kaya gi makha da kanaba sing praja sing da phangankhre hauji bau sandong na pizare Kwatha khunung tuleba Indo Myanmar border pillar number marfama tho yauna mafam aduda Myanmar haina thajalamba sing UCM gi thomi singna muthatpaga loinana Manipuri ngamkhai mangba yaroi Manipuri ngamkhai Manipuri singna ngakani hairi hiramasida report ama How you going to inform say Imphal kilometer Samram Salagalaiba, Kotha village ni UCM Golana koi Azizi koi Myanmar border pillar Manipur lam the Soxan yung slab Kotha Kuno do the koi UCM Golana koi Yangshin Bisaka Konsalamani High Lambi Sapada Nuaita film kana koi High Saktiman Garisida koi Tuanga Puna Kotha Kuno for Sakaduni Mayam Puna Kotha Kuno Bova like film Miang Taminashi lepsari mafam sina koi namjet lok haiba koi turendu gi ngapanda hana maitegi lai khubam modama khubam ma kharni border pillar number IT1 jung thra matungda hai mafam si mkhoi oiba lamni hadna mkhoi Myanmar gi flag amdi mkhoi oiba lamami thajalama mafam si ngasi amuhana koi UCM gi team mamana mkhoi flag amdi koi tharama Myanmar haiba lamasi muthatlaga mkhoi yaringda haiba du utpawena mkhoi Manipur haiba lamamu naung thakre mafam masida leiriba khunja singna koi muibogninga fawriba hana leiramba border pillar gi mong matau amadi leiramniba lammasida gi henjilakpasida kaya gi matik pen da wafung kaya phongdrokli inong nong masida fencing lakpasida sida koi gi yamna Manipur lam yam sopa yam la yereba namjum phaga namje lokki bound hek lo na badida hana koi kondong singna ko makoi na phai sarga makoi na khanse yeba ko lo una phai sabado matam amada di makoi na tax piram maneba makoi na matam amada tax piram madida gi khara lai thuluk bida koi na makoi ga khara chakri dong na gi makoi na hoji makha da hongda ra baneba kundung ya halam man si loina khange ngasi mafam si koi taseng ba koi ko thagi lamne koi India gi lamne makoi su khange ba amamda UCM gi president Sunil Karamna ngasi India government Manipur lonari Burma border asida tattatna lampithok pisin Manipuri Prajamyam ayaba yaudana hek sathaba asina karigumba kharadi India government Manipur asi India gi sharu ama natabagi miyeng yenglibra haibasu aso wafam mawena mahano phundrokli ngalerga border pillar IT1 da ngalerga 71 da IT1 da IT3 da ngaitna chum tatna koi miyam da Manipur miyam da khorang khosauna ba government of India gi planning duna koi Manipur miyam da tangdu laita da ba ponsi marelum kap orale aroiba 3 kilometers yauna lanjila ba ajugi area sida koi government of India amsu Manipur praja koi na tumina leithokpa yado phibam lore koi si India gi citizen nama asengba natrap taraga namadu gi chapsaba nakhai ma sengnabagi mathok tai hairiba karigumba Myanmar ga Manipur ga anisi gi afaba mari ma porna ma phona ba matamda lamdam dugi khunja sing amasu Manipur government leiriba langak tugi ayaba yaudana government of India ga hek silakpa thongsilasidi masidi ipa ipuna ngami ba dangkhoi di singnarakpa taragadi ina laman khungani haiba adugumba wafam siga loinana UCM na Manipur gi ngakhi gi damputa anbal leitna lepi haibasi mai paujin pijari miyam Manipur gi ngakhi yaroi Manipur gi lam mangwe yaroi long let Manipur Waragli ba film masida Manipur sarkar ge amadi India government gi authority singna kilometer ahum hene changchilaga yungsin graba border pillar si amu nohona na phukto oga makhoi gi lam oiramdre haiba ngamguduri bra haiba si aso wahang amadi wori video journalist abwegolona pawdam jeriba Indra ISTV news otha khunau namjelok Ambaramda Manipur gi lam Myanmar na lokshin kre haibigi matangda Manipur da hojik asawa issue ama oiraktuna civil society organization singyauna political party singna miyeng changba horakpadagi Myanmar gi maikai da su section thorang lokhatuna makhoi gi army sing border area da mitna singna lekre hairi
चेरसिदा मणिपुर सरकार की रेवेन्यू मिनिस्टर ओइरिबा कराम श्याम लुचिंगबा मिनिस्टर अमदे एमएलए सिंह यावबा म्यूट कांगबो अमना ngasi border area da satuna yangsan हाइन तौरंबा दो म्यांमार की माइकैदगी ओइरकलिबा फियम असिदगी मतम खरा खोंगचरदु यैथोखरे हाइरे Go to village mission ngasi mafam kaya da pangthoktuna scheme kaya gi makha da kanaba sing praja sing da fangan kre Malom makha harau from community hall da Malom gram panchayat sinduna go to village mission bangthokre Thoramadu da MLA Subhasandra Imphal West ki DCN Pravin Adhyaksha Pradhan Singh ba myoy kya na sarya ke Thorongam mai lenena uchara kaya su tha ke MLA Subhasandra na go to village mission na praja sing gi phangpham thokpa sing phangan bangamle haiki Pamen kudingi praja sing da kana baje si lei na tak ngamagi dugumagi program paikali baje masi kungi praja sing yamna kana badugum program ni aduna ngasi pangthok li baje matang da matang nauya ken da ngasi mapni purgi mapam kuding makta kungang si ebe program je matang pangthok da ngasi di praja sing department sing leinari mari do maximum hen phagana bugi makta du pakko program si da ai malom gram panchayat ki anung dali praja sing ai madi deputy commissioner Imphal West ki magi degi taram na uksabulina hanna thagatsari DCN Pravina go to village mission asida chief minister gi haksal gi tengbang ase yamna maru oi haike Imphal East District Administration ki makhada Khurai Khaidiam Laikai Gram Panchayat na sinduna Tokhongna Mokong Community Hall dasu go to village mission ki thoram pangthokre Khurai Kendra ki MLA L Susildro Additional Chief Secretary MS Khan EYDA ki President Ningthemjau amade Pradhan member kaya na sarya ke Department Kunipan ki stall hangduna praja singda kanaba phangan ke MLA L Susildro na Praja Singi kari kari awat pa leivege haibodu khangdok naba amadi scheme kaya gi matang da khudong chaba phangan naba go to village mission asi pangthopani haiki Nangi office chalaga staff sing ngairaga akoi gi tangai phadaba thabak thorom sing je tawbinaba haiba matamda matam changba amasung staff sing thengnaba phangdaba adumba khudong chadaba mayam sing ado nasidi government of Manipur amasung Sri N Biren Singh na luchingba sarkar asina nasi akoi gi department sing noina akoi awara pa sing je karino lekai sigi awara pa kari lebno gram panchayat sida kari awat pa ledige je akoi husik laga sei je mayam yo hom sida apamba karino je hangi ne District Administration Tengnopolgi More Subdivision amadi ADC Office More na sinduna More Ward number mangadalaiba Manipuri Muslim Council gi hall dasu go to village ki thauram pangtokre thoramadu Planning Secretary Shuman Singh Tengnopolgi DC A Tombi Kanta SP Dr S Ibomza ADC Chandel gi member Chinaiva More gi ADC N Bangkimna Maraba Myoshing oina sarugya ke Health Department ki JS Y scheme gi makada nupi singda phampham thokpa senpham all expansion amadi ojwala scheme gi makada phampham thokpa sing phangan khre Amaromda Kaisamthong Kendra gi oina Irom Pukri Mapal Community Hall da IMC ward number 32 sinduna go to village mission pangthokre Oinam Kendra gi manung chanba Oinam Mamang Iraima Community Hall dasu District Administration Vishnupur na sinduna go to village mission pangthoke Department kaya na saruyadana pangthokiba thoram aduda scheme kaya gi makhada phangpham thokpa kanaba sing myoy kaya da phangan ke saruyaba lakiba disabled person amana sarkar na pekhaliba sugu mokhong thang asi yamna kanaba amani adumoinamak ngasi phawba makhoi gi phangpham thokpa sing adudi phangdre Mang seasonariba wheelchair si chahitara manga fare ahan ba ma sindong na bhona bada mahiyan mangamdri haiki ye function mai koi chat pangam da basingi oina minister ngai na sindana so sangjingna sinbi base ayam nungai jai ai penda ba mayam ma lei adu department na pitharakpa adu department na di piraga ai koi da phangdaba sakthung je yodaba mayam phangdaba sing ai so sangda complaint khar di tauge hena khale tricycle ji aigi sei tara manga taruk sure phangdre pidre certificate nungen mayam thagatna kotna tawre adu official na hai ribasing ji gi thamada lupa lising amani phangbagi phibam ju tawbide mayam do ingasi asaw sangda complaint khara tawge na lakpani
मणिपुर यूनिवर्सिटी के वाइस चांसलर प्रोफेसर अदिया प्रसाद पांडे मफम थादोकदबनी हाइना दाबी तौदुना यूनिवर्सिटी असिगी अकोइबदा लैबा तोंगान तोंगानबा क्लब की मियोइसिंग अमदे मैरा पाइबी सिंगना ngarang निमिदांग यूनिवर्सिटी असिगी अकोइबदा मैरागी खोंगचत चतखरे मैरागी खोंगचत अदुदा क्यामगै नुपी चाखो थौरांग लुफ लंगथवाल कुंजा अवांग लेकाई मैरा पाइबी वेलफेयर एसोसिएशन खान नावरेम लेकाई चाखो खोंगथांग नुपी लुफ थोंगजु बोरे मखोंग मैरा पाइबी कवा SYC क्लब की मियोइसिंगना सरुयाकी मैरा की खोंगचत अदु चलब मतुंगदा मणिपुर यूनिवर्सिटी की गेट ममांगदा मुसुगी महरोई सिंग पुनकी मैरा पाइबी नुपी अमना मणिपुर यूनिवर्सिटी मांग बयारोई मसी कन्नना होनाबदा चपचाना थौदांग लौगनी हाइखी यूनिवर्सिटी खतनते यूनिवर्सिटी की मखारा लेरिबा कॉलेज टेक्निकल यूनिवर्सिटी डॉक्टर दामीबा खोदंग मसिरोन कायरबनी खोदंग मकाबी मतुंगना खोदंग ममांगबनी मसी माना मांगला अखोय सुमजेंगसे हाइब्रा अदोय बतागदे छात्र सिंह इहौसिंग से ममा ओइबे अखोयना सगत कदबरे हाइबसे अमत ओइबे खोना लंगमुंदसे हाइबा वाफमसे थमजरगे दुंगदा खोंगचत अदुदा सरुक याकिबा मियामना मणिपुर यूनिवर्सिटी के वाइस चांसलर अदिया प्रसाद पांडे लोकतोकदबनी हाइना कोलाव कया लाउकी मुगा लंगनाइनबा अनौबा मशीन पुथोकपदा नतना तोंगान तोंगानबा मशीन मरी पुथोकपा ngambadagi एक्सलेंट इनोवेटर अवार्ड पीखरबा इम्फाल इसकी नोंगमेबुंग पुंग मखोंगदा लैबा मनोहर मयुम मनिहार सरमदा गवर्नमेंट की माइकैदगी करी मतेंग पीबा याबगे हाइबा ऑफिसर सिंह चटुनी यंगसनख्रे खोंगचत अदुदा सेरिकल्चर की डायरेक्टर BK सिंह MOBC की डायरेक्टर NG उत्तम कुमार अमदे मणिपुर स्टेट कोऑपरेटिव बैंक की कंसल्टेंट L अमुतोमिना चिंगबा ऑफिसर सिंह सरुयाकी NG उत्तम कुमार ना मियामना मुगा लंग नाइनब होनबदा लैबा खुदोंग चादबसिंग अनोबा मशीन असिना कोहन मंगमगनी मशीना लंग नाइबसिंगदा सेंडोंग हेना फंगवदा नतना हेना पुथोकपदसु मतेंग ओइगनी खनबदगी मियामदा फंगन्नब पांदमदा यंगसिनबा लाकपनी हाइकी सी मतंगसिदा करी तौबो यागे खल कांद सुमाय खोगी नोंगैबुंगदा सी मशीन साबा लै खोले तौबसिदा खोई यंगजनजबनी कईगुंबा ngसाइगी मशीन जी अखोइना प्रजाना पामनब पोरम ओइ तारगदी मोइदा सरकार की अयाब लौरगा सरकार ना डिसीजन अमा लौरगा येनबीरगा सुबम नोंबम लैतबा जिंगजिना मसागी हिंगनबगी लंबीजु ओइबा अदुगा आइखोइगी स्टेट की इकोनॉमी दजु चौखटकदबा अमा ओइबनिना मसिदा करी तौबा यागे हैबदु को येंजंगनी कईगुंबा माइ पालकपा तारगदी गवर्नमेंट ना याबीबा तारगदी ट्रेनिंग तौबीबा मशीन येनबीबा सब्सिडाइज तौरगा अदुगी खोंगदांग लौखलकनी साम कुंट्रा निपान सूरबा हेलेन आदाम किलर के मपोकुमो निमित का मई लेना गवर्नमेंट आइडियल ब्लाइंड स्कूल तागेलदा मेमोरियल लेक्चरर प्रोग्राम में पांगथोखे थरमदुदा हेलेन आदाम किलर के मफमदा लैसु कतना कैखनबा उखी थरमदुदा ब्लाइंड स्कूल की हेडमिस्ट्रेस वाई प्रेमलता नेशनल अवार्डी लाइनयुम अमरेंदा अवार्डी प्रीमियर याउना मई लेनबा नोशनल सौयाके आइडियल ब्लाइंड स्कूल की महरोई सिंगदा अथम महाव पिजबग लेना साना थकनबा अतै पोलम सिंगसु मतेंग पीकी हौजे पाउगी मनथना तेनबा ब्रेक अमतंग लौजरी MS इरमदम की लैसिल एक्वा प्रोजेक्ट प्राइवेट लिमिटेड कबो लेकाई डोलालैंड दलाइबा एकोगी फैक्ट्री दा 250 ml 500 ml 750 ml 1 liter अमरी 20 liters पैकेज ड्रिंकिंग वाटर मरांकाई न फंगबिरगनी नौनु पुथोक्सबा पैकेज ड्रिंकिंग वाटर असिगी टेस्ट काउब सुंगम गमलोय Bohagi mustard amari refined oil, the taste of Assam. Bohagi oil chabiu, karupati oibiu. Masida sunatana lucky coupon price mayam amasu luxury. Adongi manak nakpa store dagi fangbigani. Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da mega furniture sale shahadani fu fawbagi discount pizeri. Asida natana modular kitchen khakta oina lebiba matamda dining set ama khudol oina tamjeri. Nasimag lengsin biraksi Movel Furniture Quaketel near Imphal College. aina isasing medical profession se chaning bedagi karamba mafamda afaba oza krai da legadagi haina thirakpani last aina comment thang jabani ain binita ning thangjam ai handak ni 2018 sida manipur ge oina top ta jaban every week test series na pangthok ni exact question jing je angang sina parikha ja changor kan angang harauna nolga tholokpa net exam ge oina haiga di manipur pumbada comment sina care lobi base yamna hen gadra haiba ai thajaban
चाबदा हावरबा हक्चांग सोक्तबा बोहागी मस्टर्ड ऑयल द टेस्ट ऑफ असम डिस्ट्रीब्यूटर ओइनिंग बसिंगना मोबाइल नंबर +917578007064 गुवाहाटी दा कांटेक्ट तोबिरक यागनी बोहागी मस्टर्ड ऑयल Unique Education, the first CBSE and ICSE coaching center at Imphal. Admissions open. 5 months foundation for CBSE class 9 and 10. 5 months foundation for CBSE class 12 science private candidate and 5 months foundation for CBSE 11 science. Class commences on 28 June. Unique Education. Sega Road, Konjeng Hazari Lekai, opposite Sangai Express. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Hakchangi labor sorakpadagi puju singaktaba, hakchang choktarba, tumba chaba yaraktaba, khong hamba nungayaktaba singidamakta, amatta ngaraba upaidi, Jolib syrup, amasu Jolib capsule ho changni sinabiyo. Quick zone gidi tata tis college di. Mamal suma phang kuding cham mane yo suma ngaro pista salabni na. Adu suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yoti sin bayar. Dudi sana gi mohut yang na sin bayar andre. Break ki batung na taram na moksari makata pa pauda. Imphal is narcotic sale amadi nap ki apun khutpu amana new chekonda patrolling duty tawada myoy ama lupa lakh ani henbagi heroin number 4 gram sani tara taruka kona na fare faraba mi adidi ngaminthang hawkip sai kunipan lamphel ge sana kaitel degini hairi lining thau sana mahi ahong khong jingba cheng hong ban numit hayeng pangthokadori numit asida lakpada lamdam asida khunda minariba kanglo furuk kudimak nungai yaifaba ingtap na panba chahong ngahongba nungai yaifaba lamdam ama lanin thau sana mahi mahilel athoibana pinabiba oirasanu haina pasoi kendri MLA AK Mira Vaina yaifa pauzel pirakle BJP Thopal District Office ki documentation amadi library gi department ama BJP District Office tangarang hangdokre Tharamada BJP Manipur Pradesh ke General Secretary Administration K Sarat Singh, General Secretary Media and Nimbus, BJP Thopal District ki President and Devan Yauna, Marilena Myoy Kayana Sarugyaki. Tharam aduga Mailena BJP gi Laikidraba Luchingba Kayagi Mapamda, Laishu Katuna Ikai Kumnaba Utki. Megi tang kunithoy ki nimidang da wangu nogdang khong awang laikai da laiba yum ama mai chakpada amom kulababu kauba myoy ama laikidaba amadi yum yaungna pochai kaya maina sakibadagi awana tahoraba imung manungda wangu borayangbi jila parisad ki member moirang mayum broze nangasi jinga bandal ani mateng pikre Lions Club of Imphal Central Sinduna Imphal College ki campus manungda ujara kaya thakre Imphal College Students Co Club ta Lions Club of Central gi maikai dagi dustbin amadi ujara sing khushin nakre Handak ising isawna maram oiduna kyamgai Muslim Urup Arabati amadi kayong maktingi sohan khrabal lambi singe pibam kyamgai Social Development Organization gi advisor Abdul Wahif amadi kayong makting Jila Parisad member Delala Begum na yangsinkre Atubu matamda lambi asi shamjin biu haina sarkar gi pukning chingchilakli Bisnupur district ki manung janba kwasify maning laikai dalaibi leimapokpam thabatun kobinupi amana Imphal Main Canal da in jingbada yorokpa thengu makhal ama wildlife activist e Premjit sinarakpadagi Premjitna Bisnupur Forest Division da sinaraba matungda Kaibul National Park da thengu adu thadokre hairi Haujulai Shalakpada Mariba Pau Amuhana Pizari Manipur gi ngamkhai mangba yaroi Manipur gi ngamkhai Manipuri sing na ngak kadi haina UCM na hairi Amadi Go to Village Mission ngasi mapam kaya da pangthoktuna skim kaya gi makha da kanaba sing praja sing da phangan khre
हौजी फाबुगे नदी एसपी ने पिजरबा मणिपुरी पाव मतंग अस्त लोइजरे मेंग ताबिरबा पुनम पुआ बुकाना खुरुमजरे।